अहानबदा मरुद पाउसिंग थमजरी स्टेट असिदा पालिबा बीजेपी के सरकार असे मनुंग होरबा सरकार अमनी हेंगदगी सथगदबा सेशन मतुंगदा करी ओरेकदगे हाइब खंगे हाइना सीएलपी के लीडर ओक्रम इबोबिना फोंदोखरे भारत सरकार ना लमदम असिगी मियामदा अताबा ममलदा फंगलिबा पोलम कया लैंगाक असिना मपुंग फाना लौरमद्रे हाइना एमपी आरके रंजन हाइख्रे मिनिनी सेथगदबा तरामाथोय सुबा मणिपुर लेजिस्लेटिव असेंबली के निपान सुबा सेशन हयंग अयुक पुंग तरामाथोयदगी फंबा हौरगनी भारत सरकार अमदी NSN-IM अनिगी मरक्ता सथरिबा शांतिगी वारी असिगे वारोइसिन पुरकपदा मणिपुर की अपुनबगी सक्तमदा अकाइबा पिरकलबदी याबा ngamloi हाइना अमिनुद्दीन फोंदोखरे अमदी नुमिनिनी चुना सथगदबा असेंबली मिफम असिदा फ्रेमवर्क एग्रीमेंट के मतंगदा लेंगांगना असेटपा वारिप लौगदबनी हाइना सुनील करामना लेंगाके पुनिंग चिंगसिलकली खुरुमजरे टाइम्स ऑफ मणिपुर न्यूज यंबरी बसिंग बुकुमन थेम जनता तराम नोक्चरे हौजिक म्याम द पाउ संदोना पिजरे स्टेट असिदा पालिबा बीजेपी की सरकार असी मनुंग होरबा सरकार अमनी हेंगदगी सथगदबा सेशन मतुंगदा करी ओरेकतगे हाइबा खंगदे हाइना फॉर्मर चीफ मिनिस्टर अमदी सीएलपी की लीडर ओक्रम इबोबिना फोंदोखरे वाफम असी ngasi थांगपात मपाल कम्युनिटी हॉल द पांगथोकपा बुथ लेवल इंटरेक्शन प्रोग्राम द फोंदोखिबनी यास्कुल ब्लॉक कांग्रेस कमिटी न सिंदुना पांगथोकपा बुथ लेवल इंटरेक्शन अदुदा एमपीसीसी की प्रेसिडेंट गायखांगम जनरल सेक्रेटरी एडमिनिस्ट्रेशन हरेश्वर गोस्वामी सेक्रेटरी पी शरचंद्र सोशल वर्कर H विक्रमजित यास्कुल ब्लॉक कांग्रेस कमिटी की प्रेसिडेंट PH गुनेश्वर शर्मा याउना पार्टी की लुचिंग बकयासु सरुक याखे सीएलपी की लीडर ओक्रम इबोबिना मखा तारदुना सेंटर अमदी स्टेट बीजेपी ने सरकार पाइरबनिना स्टेट असिगे चौखट लंबीदा खुमांग चौसिनबा ngamlagani haina मियामना अचौबा आशा अमा तौरी प्रोजेक्ट क्या लौदुना हेना स्टेट असिगे याइफनबा क्या तौरकदरा खनबनी अदुबु मदुगी ओना तैनबदा ngashidi स्टेट असि मनिंगलोमदा हलकले सरकार असिना करी तौरी हाइबसु मियामना अदुम खंगना वाफमने सेल थुमगी फिबमदसु असुकी मतिक अवाबा अमदा लैरबा सरकार असि मतम कुइररोय हाइखि प्रजासिंग सिंग अमसुंग तमदा लैबा प्रजासिंग से अखोय नुहाय हनबियो सिनि लैबा गवर्नमेंट से अखोय मतमना करी तौरमी मोइना करी तौरे मोइ करी तौर खदोगे हाइबसे मसिदी मणिपुर की प्रजासिंग अदुम लेप्सेसुनो लैरिबा गवर्नमेंट सेंटर लैरिबा गवर्नमेंट से अफबदी अखोय मदुदे एक्सेप्ट तौबा ताई यस वेलकम तौई हाइबा ताई अरानबा तौरपदुदी नो सिदी सॉरी यारोय हाइदना क्रिटिसाइज तौबसे अखोय पुनमकी नागरिक अखोय सिटीजन अखोय पुनमकी राइट लै यास्कुल केंद्र के तोंगान बुथ 19 की लापा कांग्रेस के मेंबर क्या इंटरेक्शन सरुक याखी थोरम सरुक याखिबा सोशल वर्कर H विक्रमजिन हाइकिबदा यास्कुल केंद्र कांग्रेस की मपांगल हेना कन्हनबा बुथ लेवल असि पांगथोकपने केंद्र असिदा मियाम गलोइनेना थबक तौबा पामदगे पार्टी असिदा यावबने हाइखि एमपीसीसी की प्रेसिडेंट गायखांगना हाइकिबदा मियोइबगी पुनसिदा अकाकुम हाइबसि अदुम लैगनी मतम खरा पार्टी असिगी मपांगल खरा हंथबगुम तौरिबा असि करिगिनो करिदा सोइबनो हाइबदु थिदोकपा तंगाइ फदे मरम असिना बुथ लेवल द लैबा वर्करसिंग उनदुना असोइबसिंग चुमथोकनबा होनबनी मिशन 2022 की मखादा कांग्रेस न सीट 95 की मथक्ता फंगनबा होनबदा अमदी वर्करसिंग हेना थबक तौबा तंगाइ फदबदु खंगमिनबा होनबनी सही अहुम सुरकलबा स्टेट असिगे बीजेपी की सरकार असिदा चिंगनदुना लैरे मरातप सरकार अमा ओइद्रे कयाम कोइना चटकदबा सरकार नो हाइबा ngamdana leiri sahi manga asi ningthina sarkar paibiyo haibada pangsawdo sauribasina karigino leiriba sarkar asi kaigada ngaiduna leiraba sarkar haibadu oire maramaduna party asigi mapangal asi hena kanhan batangai phade haiki sanungsa lan sinakiba lan lukhokiba huge amount setpa mama namna fraudulent withdrawal to hai haibadi oide pada mamonga dokthok sa thokre mado thido kani haida thona phana laukhokiba do ai awoida oimani harawu bane party nati huji hangibo hangdi haida mi singa do moral leite haidurira abana le haigada modu inquiry report kala sakhre modu inquiry report
प्रजासिंग मणिपुर प्रजासिंग हकनी प्रजासिंग राइटनी मधुगी रिपोर्ट अदो पब्लिक नॉलेज ता डोमेन थमगदबनी भारत सरकार न लंदम असिगी मियामदा अताबा ममलदा फंगलिबा पोलम क्या लैंगाक असिना मपुंग फाना लौरमद्रे मसिमक करिगिनो हाइबदु कंज्यूमर ओइरिबा ngasiगी मियामना हंगफम थोई लैंगाक नसु मियामदा चपचाबा मरम खंगनफम थोई हाइना लोक सभा के एमपी डॉक्टर आर के रंजन फोंदोखरे कंज्यूमर क्लब्स मणिपुर न सिंदुना इम्फाल ईस्ट के कोनुंग ममांगदा लेबा लमयान बसंगलेंदा पांगथोकिबा क्लब असिगे कुनिपान सुबा मपक कुमोन पालन थरोमदा चीफ गेस्ट ओइना सरुक याकिबा एमपी डॉक्टर आर के रंजन मखा तारदुना भारत सरकार न लेबाक असिगी मियामदा अताबा ममलदा मियोइबना हिंगबदा नुमित खुदिंगे सिजिनरिबा पोलम कुनिपानदगे कुंथ्रा फावबा फंगले अदुबु स्टेट असिगी ओइनदी चेंग अमदि केरोसिन नतना अतै पोलम क्या अमा लौरमद्रिबा पोलम सिंग असिगी मनुंगदा चिनी अमदि गेहु याउरी मसी करिगिदमक लौद्रिबनो हाइबदु कंज्यूमर ओइरिबा अइखोइना हंगबा तंगाइ फदे वहंग अदुमक कंज्यूमर गी राइट नि हाइखि मणिपुरदा हाना गेहू पिरमे हुजिक पीदे चेंगी क्वाटा खितंग हेंगली केरोसिन हंधई चीनी लौरमदे करिगिनो अइना फुल चांदा हंकांददी मोइना सिंगबगी आइटम द याउद्रे करिगी चीनी सिंगमद्रिनो करी मरमगी सिंगमद्रिनो हाइबसे अइखोइ प्रजाना हंगबा म चंगेबा मसी हाइदना कोई लेरिबा सरकार से असिगी मायोक्त नते हाइसे पीपल्स की राइट प्रजा की हक अदो प्रजा न पाम पोट अदो भारत सरकार सु पीरिबा पोट अदो अखोई करी की सेंद्री नो करी खुदुंग थिबा लेबगी नो हाइबसे मियाम द खंगन मबदि थोकराय नाय खल थोरम मदुदा मरी लेनेना अना लाइंग संगसिंगदा कंज्यूमर सिंगे हक अमदि फेयर प्राइस शॉप सिंगदा कंज्यूमर सिंगी मीडियंग हाइबा हिरम असिदा अवेयरनेस प्रोग्राम अमसु पांगथोखे नुमित इनी चथगदबा तरामाथोई सुबा मणिपुर लेजिस्लेटिव असेंबली के निपान सुबा सेशन हयंग अयुं पुंग तरामाथोई दगी फंबा हौरगनी हिरमसिगी मतांगदा मणिपुर लेजिस्लेटिव असेंबली के सेक्रेटरी एम रमानीना टेंटेटिव प्रोग्राम अमा थोखरे नुमित इनी चथगदबा सेशन अदुगी हयंग अहानबा नुमिता ऑर्बिचुअरी रेफरेंस प्रेजेंटेशन ऑफ बिजनेस एडवाइजरी कमिटी की रिपोर्ट मोशन फॉर इलेक्शन ऑफ द 3 फाइनेंशियल कमिटी फॉर द ईयर ऑफ 2019-20 गवर्नमेंट रिजोल्यूशन सिंग पुथोकनी अदुगा मथंगी नुमित निनी सुबा सेशन दना क्वेश्चन आवर गवर्नमेंट बिजनेस अमदी प्रेजेंटेशन ऑफ कमिटी रिपोर्ट सिंग लेगनी हाइरी भारत सरकार अमदी एनएसएन आईएम अनिगी मरक्ता सथरिबा शांतिगी वारी असिगी वारोसिन अमा पुरकनबा थांजिलिबा खोंगथांग असि तरामना ओई अदुबो शांतिगी वारी असिगी वारोसिन अमा लाकपा मतमदा मणिपुरगी अपुनबगी सक्तमदा अकाइबा पिरकलबदी याबा ngamloi हाइना मणिपुर मुस्लिम वेलफेयर ऑर्गेनाइजेशन के जनरल सेक्रेटरी अमीनुद्दीन मोइजिंगमयमना फोंदोखरे ngasi hatada leiba lup asigi mayai loisingda pangthokiba paugi mifam amada mahakna makha taraduna NSN IM amadi Bharat Sarkar ani gi marakta sathariba santigi wari asigi interlocutor oiriba RN Rabibu Nagaland gi governor oina hablakpa asi taraine logde lamdam asida khundariba kanglup khudimakke miyoisingna mikup nahom singna leiba mathau tai santigi wari asigi warusin ama lakpa matamda Manipur miyam gi interest solaklabadi hingba amadi siba ani gi marakta lup asina Manipur miyam gi damak asetpa phirep amaga loinena lepkani haikhi Government of India ge di lairiba warosin se naron da purok naron da losin ba honor mata gadi ko ge lamdam masjid lairiba purup khuding mak siba amasung hingba ni gi langdai da soidan leblakani lamdam asigi pangal singso mahausa dagi hauna di lamdam asigi miyam gi interest aduga lamdam asigi territorial integrity bo yamna di ngaksening bai tare ne asigum no ba khongpham se ngasi su khongpham si yam chena lebli haina media ge manga thamjage Hayengdagi numit ini chunum chathakadaba assembly mifam asida framework agreement ki matangda lengang asetpa warip logadabane haina UCM gi president Sunil Karam na lenga ki puning singsilakli ngasi lamphilda leiba UCM gi loisang da pangthokpa pawmi singa unaba amada mahakna makhatana framework agreement ki interlocutor amadi Nagaland gi governor oiriba RN Ravina handakta framework agreement ki warusin lakliba October tha phawgi manungda puraklagani haikiba asi taraina lokfam thokte Chiraba tanfam kaya UCM na lusingduna alert campaign kaya sathaduna lakli makatana su sathakigani miyam na matam pumbada mikup na home sing na leibiyo haina committee gi maikaidagi appeal tawkhi daba nongjumi phamasida aikoi laibak ki oiba adugumba firep ama refam tawbiyo haiba se United Committee Manipur na refam appeal tawjabani aikoi UCM gi di Manipur miyam gi damakta apunbagi saktam Kaiba yaroi haibasigi sabsaba makhataba any makal khuding ki matam gi lakpa issue dugi matungina hongakpa step khongthang dugi matungina ko UCM na lokhat charakani masida Manipur miyam punamangna
Manipur kanana hono matamda yamna koigi alert oina leminasi haiba wafamsing ai appeal tawjari Mahiroi Bebisana Misi Matanga, Matamatamgi Oiva, Rasniti Oiva Wahi Season Aduna, Tama Helava Fawada, Misi Asigi Langla Langil Putokana later, Asigi Mayokta, Haying the Gate Amuba Beds, Tepagalina, Tangwabangi, Miam Yauna, Kaitel Fambi, Imai Belsina, Nomigi Oiva Sinta Leptuna, Wakan Mifam Satabio Hainangasi, Uripok Sorbonting El de Leva, Public Library Hall the Pangtokiba, Mipamamada, Misi Asigi Mayokta Semkiba Zesigi Convener, in charge El Ganisorina, Manipur Miam the Apil Torokli, Mana Makataraduna. Miam akan ba iho kaya sanchin krabasu lengak na ngasi fawda tasinadana leiba haibasi miam gi ihul khangna thabak tongde haiba uthok sabani mebisana misi asigi asumba while puthokna ba jesina sangchilakpa khongjang singda leibak miam na saruk yabiyo haiki mahiroi bebisana misi gi mayokta semkiba jesina mamangda lauthokiba gi matung ina ngasi kangjabi leirak kungkham leikai seram leirak maisnam leikai khoirom leikai Naukshakpam Laikai Amadi, Takelambam Laikai, Mera Paibi Amasung Miamna, Kangjabi Lerakim, Lampakta, Kutang Sara Henbagi Kongjang Sanchinaba, Sem Sarapada, Poliski Kangwamana Laktuna Kongjangadu, Tugaikibagi, Loinana, Seminar Singba, Sing Lokat K. Tungda, Miam Maduna, Koirom Laikai, Mandopta, Amukana Kongjang Sanchin K. Kongjangadu, Sarugya Kivi, Satya Bama, Kuntrakom Kobi, Kongjanglo Yamana, Santi Wina Sanchin Ba Kongjangbu, Polisna Tugai Bahivisi Yaning Day. Fajin Kiva, Jessigi Mutsing, condition Amata Yaudana Tadokadabani, Amadi, Missy Asida Senariba Mui, Atubamatam da Putokadabani Haiki. Department Pubiriba, as I was Hansina, Isabi Bisna Sibu Mamaki, Masuni, Natagamasani, Habiba Kalonda, Pusan Biraga Yamusina, Aisa Haliba, Aisu Halibaze, Canano have to put Piraga, Matitaba Denti, Pibu, Eba Amar Natabagum da Konga, Naga Aquebu, Yam Natina, Zangrangana way at here by Yaudana, Nambasapa, Yam Yawi Masia, Tangle, by Yam Yaujade, Adumiam, the Hon Biganu. Pau Gimaraktan attend the Bremerton Luminese. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi ho adom gi sana adu sengi na traga sengde haiba gi chingna badu kokhanbiyo akupa marol gi damak lamjingba jewelry da lengsin birau Lamjingba jewelry, good quality is our priority. Welcome to Times of Manipur. This is Sarikya Chongrang giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhujia na chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi kangla Break matungda makatapa pau pijari. Sungam liu misige asum aran puthokpana hena afaba oigani haina United People's Front UPF Manipur gi cherol amana hairakle. Cherol asina makha taribadi Manipur da noma kangdana tholiba tamthiraba misi kaya gi marakta thasigi taratret ki numidangda moirang pansang laikai da thokiba nuaitaba thodok amada laikhidraba sungam liu misi asi lup asina thamoisona nuaitaba phongdokpa galoinena imung manunggi awabadasu saruk yari hairakle. Haukiba sahi lising amaga chamapan humphumangage August 13 lamdam asida thokiba khutsemgi chak tangba dudagi mayukta sangshin kiba khongjang adu buningsing boina yankhai mari raksuba sanglam khongchat palan thoram pangtholagani haina All Manipur Students Union Manipur gi President Peter Laisram na phongdokre ngasi DM College campus da leiba MSU gi maya loising da pangthokiba paugi mifam amada mahang makha taraduna ningsing palan thoram numit asida Mahiloisang singda exam na singba amadi kumai harau gamari lenaba thabak thoram sing amata tawbiganu hairaduna numit asida lamdam asida khundariba kanglup khudimaki mioi singna saruk yabiduna thoram asibu mapung phanbiyo haiki Suba Chalang Khongchat 54 Hunger Marches Day
हाइबा सि निसिंग पालन तौजगदौरी असिगुमलबा नुमित असिदा लमदम असिदा खुंदामिनरिबा फुरुक कांगलुक खुदिमकना यावबिनबा नोलुकना निसिंजरी लोइना हाइदिबा असिगुमलबा थौरम असिदा सपोर्ट पिबिदुना अंगम मतेंग पांगबिदुना फंक्शन ऑब्जर्वेशन असिबु मतेंग पांगबियु हाइना मीडिया थोंदा हाइजरी अमसुंग असिगुमलबा निसिंग थौरम नुमित असिदा लमदम असिदा हराव कुमैना चिंबा तौबिदनबा मीडिया थोंदसु हाइजरी हयेंदगी हौदुना नुमिनिनि चुना सथगदौरिबा असेंबली मिफम असिदा मतम सांगनदगी तांदुना लाकपा पेंशनर सिंगे चार्टर ऑफ डिमांड कुनिथोय असि पुथोकपिरगा रूलिंग अमदी ऑपोजिशन थीदना तालिब डिमांड सिंग असिगी मतांगदा खनबियो हाइना जेएससी ऑफ ऑल मणिपुर ट्रेड यूनियन काउंसिल एमटुक अमदी ऑल मणिपुर गवर्नमेंट एम्प्लॉइज ऑर्गेनाइजेशन एमजीओ के सेक्रेटरी जनरल लाइटोनजम बिके नंगसी पौमी सिंग उनबा अमदा फोंदोखरे मांग मखा तारादुना हाई हौकी सही लिसिंगनी तारा निपानगे अगस्त तारादा मणिपुर गवर्नमेंट तरेट सुबह सेंट्रल पे कमीशन असिगे कानबा फंगनबियो हाइना अइब चेरोल पीदुना खंगनखिबा लेख्रे मदुगी मतुंगिना चीफ मिनिस्टर नसु अक्टोबर की तांग तारा निपानदा थबक ओइना ओंथोलगने हाइना थाजब पीख्रबनी अदुम ओइनमक तरेट सुबह पे कमीशन की कानबसिंग असि ममिंगतगी ओइना लेरी मणिपुर गवर्नमेंट थमलिबा मिनिमम वेजेस के चांग असि हौजिकी मतम असिगा असुकी मतिक चानद्रे अदुना नौना सेमदोपगी तंगाई फदब लेरे पेंशनर सिंह पीरिबा मेडिकल अलावेंस असिसु लुपा चहुमदगी चमंगादा हेंगतपियु हाइना ओनसिलक तक्सिलकपा सही मरी हेंजलकले नाकलमरोमदा तरेट सुबह पे कमीशन की पे असि स्टेट पे ओइना ओंथोरकपा सिगी मतांगदा था सिगी तरादा जनरल बॉडी मिफम अमा पांगथोकिबा लेख्रे मसिगी मखा चथरकपा ओइना लाक्लिबा अगस्त 13 असिदा अखनबा जनरल बॉडी मिफम अमा जेएम हॉल दा पांगथोकलगनी मसिदा स्टेट गवर्नमेंट एम्प्लॉइज टीचर्स वर्कर्स पेंशनर्स अमदी फैमिली पेंशनर खुदिमकना सरुक याबियो हाइना मखा ताना अपील तौखी अमदी अकनबा वारेपसिंग लौरक्त्रिङाइदा डिमांडसिंग असि फंगनबियो हाइखी हयेंग असेंबली सेशन सिदा यामना अखोइगी 7 सेंट्रल पे याउना अखोइगी जेसीना मतम सानदगी डिमांड तौदना लावा चार्ट ऑफ डिमांड पॉइंट कुनगनि थोइसे सिदा मरम चाबा सिंगसे हयेंगी असेंबली सेशन दा मरम चाबना सिनी मरम चादब सिनी हाबा मयेक्सिंगना लाइबाक मियाम खंगना खनबियु ऑपोजिशन मसुंग रूलिंग थीदना अखोइना मतम सानदगी डिमांड तौर लावा 7 सेंट्रल पे की कानबा अखोइ रेस्टोरेटिव इफेक्ट 1 जनवरी 2016 दगी अखोइ बियु हाइबो हमदो मेदाइ मतेंग लो थमजरी त्रिपुरा के ICFAI यूनिवर्सिटी के मणिपुरी स्टूडेंट्स अमदी फैकल्टी मेंबर्स सिंग सिंदुना मणिपुरी लोलना कॉन्स्टिट्यूशन के निपान सुबह शेड्यूल दा चनखिबगे सही कुनिपान मपुंग फारपगे कुमन थोरम ngase यूनिवर्सिटी असिगे ऑडिटोरियम दा पांगथोखरे थोरम मदुदा मणिपुरी साहित्य परिषद त्रिपुरा के प्रेसिडेंट राजकुमार जितेंद्र ICFAI यूनिवर्सिटी के वाइस चांसलर राजीव लोचान परेख लमयानबा ऑर्गेनाइजेशन के एडवाइजर प्रोफेसर एन खोइबी अमदी वांगखेम बिरामंगोलना अथोइबा लेंबिरपसिंग ओइना सरुक याखे सहीहौ इसैगा लोइनना पांगथोकिबा थोरम असि सही खुदिंगी मणिपुरी लोल असिना हौकिबा सही 1954 के अगस्त कॉन्स्टिट्यूशन के निपान सुबा शेड्यूल दा चनखिबा मतुंग मणिपुरी खुदिमंगना हराव तयामना पांगथोकपगा लोइनना नुमित असिबो लैंग्वेज डे हाइना पालन तौदुना लाखिबने मसिगी सरुक अमोइना त्रिपुरा दसु लैंग्वेज डे असि पांगथोकपनी उखरुल डिस्ट्रिक्ट के सिराराखोंग हौकिबा अगस्त 19 के चथरखिबा तरासुबा सिराराखोंग हाथै फानित चिली फेस्टिवल ngarang लोइसिनख्रे फेस्टिवल अदुदा पुन स्टॉल कुल्लोम हांगदोक्तुना खुलदुगे युम चनी हुंफुना पुथोकपा मोरक मखल कया मियाम द उठके अमदी योनखे फेस्टिवल असुगी सरुक अमो ओइना नाट की जगोय इसै मतम की जगोय इसै मोरक साबा तानाबन सिंगबा थोरम कया अमसु पांगथोखे हौखिबा सही तरारोम मथौ तौरुद्रबा लिलोंग अताउखोंगदा लेबा क्रॉस रेगुलेटर डाम थौबाल जिला परिषद के अध्यक्षसु ओरिबी लिलोंग जिला परिषद की मेंबर हसीना बेगम नकन होनदुना सेमजलबा मतुंग मथौ तौहुंदुना ngasiदगे लोकल मंगा तरुक के लौपरी लिसिंग मंगारोमदा इसिंग फंगनबा हौख्रे हारिबा लोकल सिंग असे इसिंग लेतबदगे लौसिंग असे सिरद्रा हाइना लौमी सिंगना मिपाइबा पोकनरिबा लोकल ngaktani ngasi अध्यक्ष याउना इसिंग फंगलबा लोकल सिंग अदु कोइना सतुना येंगसेलबा मतुंग अध्यक्ष हसीना बेगम ना हाई अताउखोंग क्रॉस रेगुलेटर डाम असे मथौ तौरुक्तबा सही तरारोम सुरबने जिला परिषद के अध्यक्ष अमदी मेंबर अमा ओइना लमदम असिगे चीफ मिनिस्टर दा दाम असे सेमजिनबिदुना लौमी मियाम दा इसिंग फंगनबा हाइजबदा चीफ मिनिस्टर ना हराव हराव याबिरक्तुना मरी लेनबा वाटर रिसोर्स डिपार्टमेंट डिवीजन 1 की चीफ इंजीनियर गी पाउताक मतुंगिना दाम असे सेमजिलगा लोकल सिंगदा इसिंग फंगनबने लौमी सिंगना इसिंग लेतबदा मरम ओइदुना फौसिबा तारे हाइना मिपाइनरम कया अदु कोकननबा मियामगी मिहुत अमा ओइना थबक असि पाइखतपनि हाइखि
ngasigi yengsin khongchet aduda saruk yakiba Social Upliftment and Development Committee Lilonggi Secretary Muhammad Zakir Hussaina Chief Minister N Viren amasung Adhyaksha Hasina Begum gi thabaksing adubu thagaladuna hai hojikti lawmi singna law siragadra haina mi pairamba adu kokle Lilonggi ngangung lokol dolai thabi lokol na chingba puna lokol manga taruke law pari lising manga romdi fawning thina palagani haibagi thajaba leire damasi lengang na ningthina semjin biduna tungdasu lawrok anirak lokpa yanaba amadi atai lokol singdasu ising ningthina piba yanaba honabiu damasina mathau ningthina tawrabadi Lilonggi lokol tararongge law pari lising tarani thoiromdi irai laina ising piba ngamgani haiki Laibak asidagi lairaba muthanabagi pandamda India government na National Food Security Act ki khuthangda ahongba mamalda cheng phangalabasu kairau makting gram panchayat ke manung sanba kairau litan makhongdadi urup laisram lairak phawbada lairiba lairaba singdadi phangan bidra haina ngasi lamdam adonggi imai ben singna wakan infam phangkhre urup part 2 Muslim Women's Development Association sinduna urup mayai lekai da laiba association gi office mamangda ngasi phangkiba wakan infam adu da saruk yakibi association asige general secretary Najimana Manipur lengakna lamdam asida napsa gi khuthangda AAY gi oina tha amada cheng kg kunmanga amadi priority household gi oina mioi amada tha khuding gi cheng kg manga lupa ahum da fangali haina phongdok labasu maikai edom gi mioi singdadi tayonare mafam asige agenda yumthong gi oina tha amada yum kharada cheng kg manga aduga kharadana cheng kg ahum piri masi lairaba miyam gi hakmat pane haina lawdaba ngamde Maramasina Langaki Mari Lane Bushing Atubada Mijang Changbio, Loinana, Miamgi Fangpam Tokpa, Sen Kezi, Masing Suna Pangan Bio Haina, Takshin K. Aduga, Hari Bushing a sea, Atubada Pangandrabade, Makal Makaki, Democratic Oiba Kongjang Sing, Sanction of a Sam Sare Haina, Section Watam K. Langtabal Kunza Wang Lekage, Lashram Directage, Limium Directa, Balambiasi, Ta Segi Manunda Sanjan Bidrabade, Tingjil Lagani Haina, Women Welfare Association Langtabal Kunza Wang Lekage, Executive Member, Lashram Ibiamana Langakta Section Watam Lakre. Nasi Lekai Anigi Miamna Langak na Yangshin Bidana Leraklaba Lambi Asibu, Sit Seng Bada Saruk Yakiba, Ibiamana Makatana. Kendra Sigi Lusing Bakada, Matam Kiagi Mamang the Gay, Tenkang Kiada Lambi Asibu Sem Naba Wakalabasu, Nasi Fauba, Midjang Changlaktabasi, Live Activity. Sahi tarani toy hena langak na yangshin bidraba lambi asi saliba tha sigi manungda mari leina basina yangshin duna sembi da tholabadi lambi asi thingjin bayauna makal makha kya gi khongjang sangchilagani haike Sutambagi kari gi saliba mayam se yam nungai tarabani nong sing taraga sappa yadrabani adegi sida drain nung kari gra amata kano tawda laitrabani na khoi gi sing je sempham laitare aduna kari gumba masi Yamna Tuba Matamda, Marina Navasina Yang Biraga, and Dang Shambiyo, Kaigumba Shambida Taragadi, a Kogisatli Balitalo, the Ginasi, the power of Lambi Kudimaxa, a Koilona Tinjalakani. Paugi Maratan attend Babre Matangalogeri. Napi Singnang Hobama Pum Sing, Matam Changandan Sengdokpa. Aduda sunatana singkup sana kap laban napina lebak lehok su pagat hen bayari achoba sana bungi napi chang manana kakpagi damak waningai leitre sizin nabiu grass cutter amadi mulcher awai mal pungda lupa lising amaga chamga contact tobiu Manipur Farm Hotel near Sainik School Impal Manipur gilabuk sing sangalasi chahi chupa Salai Holdings Private Limited na Laibak Miyam da Kanganjaba. Salai Holdings Private Limited ki Honorable Chairman and Managing Director Dr. Narengbam Samarjit Singh Masa Hujik Business Trip ki damakta Salai ki Overseas Company Singh Yangshin Bagalonena Tuan ba pipeline da Lairiba Tuan ba country Singh Tanatana India Amadi Maruina Northeast ki Oina Manipur Yauna Paket Kadaba Mega Project Singh Adu ki damakta Overseas Bank Singha Stakeholder Oiminabagi Maruiba Meeting Singh Yauba Amadi Meeting Singh Conduct over Sat Kibana Maram Oirega Tuan ba Club CSO Lanaigi Furupki Liningi Amadi Culture ga Mari Lena Bakudimagna Salai gi Lusing Purel Oibiribana Halaktri Fawbutang Haibining ba Tambining Makudimak Ngaibina ba Miam the Noluksari Nolukna Haijariba Board of Directors Salai Holdings Private Limited Break Matungda Makata Pau Pijari Imphal Book Club na Sinduna Puja Elangbam na Sip Editor Oiduna Putokpa Hidenda Sumthang Haina Mingthon ba magazine amangase Maibam Lokpa Ching da Leiba Imphal Peace Museum da Asamba Thoram Amagalunena Fongkrai Thoram Aduga Mari Lenena Puja Elangbam na Hai Lamdam Asige Inkalak liba naharol singda learning habit asi lehena bagi wakalonda ngasige asigumba magazine asi putokpane magazine asi da lamdam asige haitoi singthoiraba aiba kyana
नाट की ओइबा सिंगतम वारी फुंगा वारी पुया वारी न चिंगबा वारी मसा सिंग अमदि अनौबा वारी क्या यावरी हाइखी reading books and through music through different medium aina promote tawjabani aduga hidden da chumthang haibase hidden haibana akoi gi port oiba akoi safe harbor oiba aduga chumthang aisina akoi gi rainbow akoi different ideas diverse thoughts diverse stories myam se putok chading ba aduga yamna talented oiba Manipuri artists Manipuri writers myamna contribute tawjarakpani adugi I hope that many people would read this loinmak mi myamna pabiraga support tawbiraga koi next edition su puthok chage aduga mi myamna su next edition su yamna contribute tawbiyu Home Guard Singh Kusumala se hengalagane haina Supreme Court ke order matungina lisingani tarani pange February tarani thoi da haigrabasu minimum pay fawba sudana basic amadi grade pay khaktamak pirakpa se yabangam loi haina Manipur Home Guard Employees Welfare Association ki President Y Mangi Singna ngasi Manipur Press Club ta pangthokpa pawgi mifam amada phongtokkhre mahana makha taraduna hana mamangda Home Department na Home Guard ke kusumal gi matangda Law Department ta refer tawba matamdasu Law Department na hanagi interpretation haibadi basic amadi grade pay oina piriba si lali haina khangalakhiba laikhrabane loinana Manipur ki Chief Minister na Home Department ki official singna tawriba singa si asan bamijeng amaga loinana Home Guard singi awaba singa si ubiduna Home Ministry na piriba chana kanglun adugi matungina athuba matamda pibiraga Home Guard singi duty asi matik chana thonbiyo haina phongdokhe awabasingse Supreme Court na piriba adugi matungina amadi Home Ministry na piriba guideline adugi matungina hairiba basic grade pay DA washing allowance ki ataba senpham do lising trauma tabra trai thoi tabra trom doi tabra khangde piriba yumpham madu nairaga athuba matamda pibiraga Home Guard sing sigi duty se matik chana to honbiu official sing sigi Home Department gi official sing sigi aranba wakhala se masidi amuktang rule of law lay habjitang na honorable Chief Minister gi asan ma mieng adong tang changbi yu yengbi yu aduga Total Eradication of Drug Abuse haiba team da nongmagi oiba miyamgi khanane nabagi thorma mangase Imphal East ke hata golapati da leiba MHZAU ge ground na pangthokre nap ke additional SP Brinda Thonogjam amokok ke president amadi ADC ke advisor oiriba SM Jalal su saruk yakiba khanane nabagi thorma du da ADC ke advisor Arafa Alina lamdamasida mayai kava nisha saba yuan bagi chang wangkhalakliba asigi yenglaga tangai phadana committee asi sembani mayai kava chinjak saba amadi yuan bagi thabakta mahi kumlaba asoba khutpu ama leirabara haibage chingnaba leire loinana mayai kavani sasijinabage amangba singbu horakliba mairoi singda khanganabage pandamda ngasigi khanane nabage thoramasi pangthokpani haikhi drug ki akanba landa khunai se pomot mut khargani mapandagi pusalaiba drug kaya singse loina mafam hamda saithoga afaba satra afaba khunai afaba samaj purup se pulap mangmin nabagi femda le masibu akhoi matau karamna kalhausige matau karamna muthachige karamaina akhoi gi chai nau singse angang singsi ju afaba satra sing singse nupa oro nupi oro mukhoi bu awareness pi hau dragadi mama mapa oi besing amadi local gi club sing le kai gi club sing na thingau da batar gadi drug ki akanba landa khunai se pomot mut khargani haibu wafam du da khoina eradication of the drug abuse haiba team da ngasi anti drug committee na sinjaba sida miyamna khoina saru yabigani loi Mayai Kava Chinchakna, Kungang Sing the Pirakpa Saiteng Highway Hiramda, Loitang Kulen Development Organization, LYDO Club Amadi, Maira Pai Binisinduna, Nong Magi Oiba Kanan in a Bigitorama Pangtokre, Nasi Loitang Kulen, Maning Laikai Community Holder Pangtokiba Tormaduda, Sarugiakiba, Kongampat Grand Pansake, Pradhan, Yankom, Mohindrona, Mayai Kava Chinchakna, Lamda Masiki Horakliba, Nahakaya Mahan Batanatana, Imunkeadi, Pirangkang Handre. Tingnariba Kudong Sada Vokiasi, Krato Erebasu, Tingnabagi Pandamda, Nasiki Tormasi, Pangtokpani. Afaba kunai amagidamak mayai kaba chinjaktage lapna leiba mathau tai haikhe Nisana manghallaba angangsing masing yamna leire siba baw yawre masina maram oraga mama mapa oi besingna masa singsi kari da sohitage karmai to kanjige haiba wafam da ngasigi meeting asi pangthokpani akogi number 4 kapa the dozena siba baw yawsalabago da khori hana sum radio tv khabar sum tar ma pawdu laikai da tholko matam sida sum thigasaru da masing yamna leibadagi akoina mama mapa sum losala thamba jingdo yaraga de pothoraga moibo afaba lambi da pu pasi kamaina puji ga bru ngasi meeting sinjaraga pothokna we tanjam lobjabani ngasi angang ji phanaba afaba lambi da puraga ko moibo amtang lamjing ge na khanja bhai dar
Irabot Foundation Manipuri Kumza Lisingani Taramapan Amadi Kunge Anoba Executive Body Sem Kibakulina, Topuguda Basinkan Kray, TH Ajina President, KH Gopen Luangna, Secretary General, KH Robindrona, Secretary Finance, Dilip Kumar Okramsana, Secretary Organization Amadi, K Gunachandrana, Secretary Publicity and Propaganda Oina Haple Haina, Nauna Sem Kiba Executive Committee Sige, Secretary General, KH Gopen Luangna Kujek Piduna Tadrokpa Cherolaman Harekli. Nauna Sem Kraba Committee Sige Ahan Paket Kadaba Tabok Singdi, Awabatar Lomi Singi Yaifana Bahonaba, Lomi Gamari Lenaba Department Singi Lariba, Chanai Punaba Sing Sengdo Pamadi, Lamdama Sige, Lobuk Lamang Sing, Kanaba Tabok Paket Pani Haina, Cherola Sinam Katarakli. Iramdam Miyamgi Apunba, Korjai Loop, Ima Kolna Sindunangasi, Yaskul Police Land, Laiba, MD Holder, Tarulak Suba, Literary Mid, Lishinitrampan Pangtokre, Tormaduga Mari Lenena, Ima Kolgi, General Secretary Ibom Salang Polapunda, Hai. Sahi Taramangada Kuntra Fawda Lariba, Inkalaliba, Nahasingi Marakta, Iningbagi Wakalon Lajaba Amadi, Pamjaba Singbu, Yokanabagi Pandamda, Literary Mid Asi, Sahi Kudingi Pangtokuna, Lakoni Haiki. Koina yukhaningba adagi migi tungi kaino jingje pa tungi khoi naharon jingjina lumbi wer kadu mo khoi singsina khoi apaba ma werna base khoi ninga renge ima khone iramda miyam gi apun ba khorjai lup haisina angam mateng pangdana semganing be mongda dum semga chap August ki manung sida khoina Sunday nongmaijing khudinge khoi gi August ki aroi ba numit Sunday je aroi ba nongmaijing numit sida khoi gi program ase khoi gi changdam na ba sereng changdam na je sahi khudinge tawgani aduga sahi khudingi ju khoi gi apaba sereng thiba अतः मैम से पुथोकने है अखोना खजदना अखोना तौजबने मैम जो सजोक्ति पीबीरई मतें तेंबांग बीरई अखोई गमनब यारे मखै होदचगनी Navard Jiribam Amade, Pesca Nasinduna, Tamilong District की मनुंग चन्ना लेबा नुंकाउ पार्ट 3 दा था से कुनमाथोइदे के हौदुना नुमिन मंगान चुना सथरकीबा बीकीपिंग ट्रेनिंग प्रोग्राम गसे लोशन क्रे ट्रेनिंग प्रोग्राम अदुदा काइमाई नुंकाउ अमदी हिलगाट जिरिबाम गी मियोय निफुम दोइने सरुक याखे पांगथोकिबा ट्रेनिंग प्रोग्राम असिदा V Care and Research Center ge Managing Director H Rajan Kumar Resource Person oiduna khoi loiba mioi singda training pk numit mangani chuna satharkiba training program aduda haying khoi gi maramda basic knowledge ki theory takpi tambi patanatana haying khoi gi kanaba kyasu khangan ke training asigi manungda bee biology and basic idea of pollination in horticulture farm and group farming bee box making with explanation and swarming, bee catching, identification of bee types and honey harvesting, separation of bee colony, honey marketing and group-wise presentation on bee biology and box making asing training kaya su PK. Training asida saruk yakiba training singda participant certificate su piduna training program adu mapung phana loisin ki. Swachh Bharat Abhiyan gi makhada Thangmaiban Kendra bu taru tanan bomfam ama oinanaba ngasidage October 2 fawba taru tanana thamnabagi thabak paket pa hokre BJYM gi Vice President Oiramba Social Worker Kongkram Bikram gi mijing makhada ngasidage Ireibak sakhonaba honaba Ireipak sa singi loop Isel Nagampal Soram Leirakta pulaga pangthokpa taru tanana thamnabagi thabak adu lalambung makhongdage hokhe Lalambung makhongdagi hauraga soram leirak amadi Rims Road fawba ahan wegoina taru tanan bagi thabak paikat pagaloinena kangdagi sandokpa lena sing thoktanaba foging chu kapthokhe thorang asi paikat pagi matangda Kongkham Bikramna haikibada Thangmaiban Kendra pumbada sathagadaba thorang asi October 2 fawba leptana sathakigani Imphal gi mayolda leiba kendra ama oibana taru tanana thamba haibasi tangai fade Narendra Modi gi Swachh Bharat Abhiyan gi makhada amona kai leitaba kendra ama ohenanaba honabani haikhe Longiness for working together high sense asi de koi palap pullaga si nana singdo matungda kanagom individual kharna mai plastic bottle oro mai cap oro kai ma khar langthopasi akoi yamna nungai jade akoi gi praja khudimangna as an individual isag maki contribution hai raga mafam chaba jaga da thibiduna dustbin yengduna koi kano gi akoi gi phatta hauthi amadi plastic ki singba item asi langthopiu adu loina ai samaksu ai koina gari thau matamda akoi sing bottle thakpo ero boiro ai samaki gai da hapsan victim ni lambi de langthokpagi phibam masi madai ai tawino haina ai praja mayam da appeal tawri Imphal Municipal Corporation IMC Ward number Taramapan Geni Palak Suba Councillor Meritorious Award Lising ni Taramapan Yen Thokpagi thoram ngasi Wangkai Puja Lampak ta leiba Wangkai Community Hall pangthokre thoramadu Bosem Kosem amadi CBSE na loba class 10 amadi 12 parikha da ahanba division da pass torokraba mahiroi nifu da asamba khudol piduna pungning thawatke Athoiba Mithunglen gi oiba warol piraduna IMC Ward number 3 gi Corporator H Nutan Chandrana Hai ngasi mahiroi singda piriba mana asi kanagumba amatana mantikna duna leirage hairabasu phangba ngamloi amoromda
lamdam asida karigumba ihau amba lakpa matamda mahiroi singbu ihau aduda pusinbiganu haikhe di adumatik phare maramdi hujik larik pa basu hujik sai hojal takpi lamdui mobile na ki thangda phajab mongda sinaraga di mobile se loina ma phamo silai pa ba yare any pichibi ki phong khudi mutak kuta sanna ba yare ba globalization oira bane hujik matamda aduna khara phaba satra singdi kari haigi bo hujik aikoi noi gi mobile la ba nyama mobile aikoi gi lupa lising yang kai biba mobile lai matamda larik oi sinai ba adubu satra khara madubu hatta mo sinare haraga lana sinare ga aran bidiba uhan biba to su khatte Handicap Development Foundation Manipur amadi Saksam Manipur Pran Sports Association for Visually Impaired Savi Manipur na kusam nadana sinduna National 4-Night Eye Donation Camp lising ani tarang ngasi Taigal Pata Laiba Ideal Blind School da hogdokre Nimitarani tara marini chumna sathagadaba campaign asige saruk amoina Bengaluru da pangthokiba marirak suba Blind School Tournament amadi Silong da pangthokiba uhnak suba Northeast Blind Tournament lising ani tarang panda saruk yaruba mahiroi amadi Savi na sinduna pangthokiba ahan by state level chess tournament saruk yakiba mahiroi singda asam khudol piduna pungning thawatke ngasigi chinglem laba thoram aduda Lok Sabha ge MP Dr. R.K. Ranjan Social Welfare Director NG Uttam amadi Sija Hospital ge Chairman cum Managing Director Dr. K.H. Palina athoi baleng birak pasing oina saruk yakhe Youth Adventure for Rural Development Organization Hairok Nasilaga Nomagi Oiba Lemna Langbagi Kem amangasi Hairok Community Hall Health Center ge complex ta pangthokre Kem aduda Japanese encephalitis dengue amasung swine flu dagi ngakthoknaba hidak dose amamam langba lakpasing da pijake Kem adugi matangda Yard ke Secretary TH Sudamna hai ngasigi kem asi maroina homeopathy ki laying da yumpham oiraga pangthokpani Hairok CHC da medicine ge laying su sathari laying balakliba miyam da homeopathy ge laying asisu khanganaba amadi hojiki matamgi kangdagi sandorukliba laina kayadagi asidagi ngakthoknaba sinbani haikhe paugi marakta naten babre matangalong minese Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11. Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440 Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 am to 3 pm. Interview will be held on 27th August 2019 at 2:30 pm. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Break matungda mayam mutaram noksa bagolena makadam pau pijari All Manipur Government Drivers and Technicians Association na matam kuinetigi lengak ta tanduna lakpa dabi sing ngasi fawba lengang thabak ta onthorok tababu yaning da phongdoktuna thasagi kuntarukta black badge thetuna sintha pangba amadi September 3 na mass casual lip lobgi khongjang sangsilagani haina association asigi publicity secretary L Bobina khujek piduna thadorokpa cherol amana hairi ngasi porompata laiba RDNPR ge panchayat bhavan da pangthokiba association asigi oiba athuba mifamda khongjang sangsinabagi waribasi lawkibani haina cherol asina makha tarakli Ningsing bayabadi association asina grade 3 group C employees sing da piriba lupa lising anigi grade pay asi driver sing da supiba government ki work hours master role driver sing matam sana regularize toba haibana chingba demand sing lengak ta tanduna lakibani Save Mother Art Haiba Pandamda Rotary Club of Imphal amadi Jenims ki authority anina khusamnaduna ngasi Jenims ki akoibada uchara chahum hena thakrai ngasi ki uthabadu da saruk yakiba Rotary Club of Imphal ki president W. Ravin Chandra Nahai. Malim gi oina honglakliba ainga sagi khalasi kharata oirabasu kalhobang ngamnabagi pandamda u thabagi thoramasi pangthokpani. Thariba u kaya asi hinganaba honabada aikhoi punna honaminasi. Director amadi MS kalunana koi punna organize dominary battery plantation asi koi Tv sida ahinga sagi marumda hongai ba mayam sing asi khadoi su check tobang ngamnaba koina save mother Art haiba team masida koina pangthok sabani
ꯊꯥꯔꯤꯕ ꯎꯁꯤꯡꯁꯦ ꯃꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯑꯩꯈꯣꯏꯅꯁꯨ ꯆꯠꯂꯒ ꯌꯦꯡꯁꯤꯟꯕ ꯑꯗꯣ ꯉꯁꯤꯒꯤ ꯎꯁꯤꯡꯁꯤ ꯍꯤꯡꯍꯟꯕꯁꯦ ꯎ ꯊꯥꯕꯗꯣ ꯑꯩꯈꯣꯏ ꯄꯥꯟꯗꯝꯅꯤ ꯑꯗꯨꯕꯨ ꯎ ꯍꯤꯡꯗ꯭ꯔꯒꯗꯤ ꯎ ꯊꯥꯕꯒꯤ ꯄꯥꯟꯗꯝ ꯂꯩꯇꯦ ꯑꯗꯨꯅ ꯊꯥꯔꯤꯕ ꯎꯁꯤꯡꯁꯤꯁꯨ ꯍꯤꯡꯍꯟꯅꯕꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ आशा ꯊꯝꯖꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯚꯣꯂꯨꯟꯇꯔꯤ ꯅꯦꯠꯋꯥꯔꯛ ꯐꯣꯔ ꯒ꯭ꯔꯤꯟ ꯑꯥꯔꯠꯅ ꯁꯤꯟꯗꯨꯅ ꯗ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗ Dedication to XYZ haiba thimda Manipurgi Governor Dr. Nazma Heptullah, Chief Minister Nongthongam Biren, Cabinet Minister Singh, Thobal District ki DC, SP, Health Department ki Makok Thongba Singh, Kaksing District ki SP amadi, Lamdamasigi masak naiba sanaro singi mingda kathokpa usara thabagi campaign amangasi Khangabok Khul ki akoibada pangthokre. Campaign adugi matangda Voluntary Network for Green Art ki convener L Devena Hai. Lumbasina honaduna hokiba sahi mari rongi mamangdagi, Hona Khangabok Khul ki akoibada paktaknana usara sing thaduna lakli. Hojik fawda puna usara lising ohum hena thakre. Hariba usara sing adu ngasidi mapung marai fare yengbada pungning hure. Lupasina tawjeriba thabak sing mai pakle. Mahiyale hokiba sayolda thakiba usara sing hingle haibagi harauba pungdokpagi asamba thoram amasu pangthoktuna makhatana usara kya amasu thajinba hoke. Campaign adugi makhatara poina lupasina miyamda angakpa piba oina lamdamasigi governor chief minister amadi atai masak naiba singi mingda kathokpa usara thabagi campaign asi hogdokpani. Itha thajadana pungning singsiningai oiba thabak ama pangthokpa sina lusingba sing asina su midyeng changbirak lub asina hona jeriba kya asibu khangbirakani haibagi thajaba adu mangda thamlaga campaign asi hogdokpani haiki. Club Mapan gi apun balub ama oiriba Joint Committee on People's Welfare Yaripok JCPWY na ngasi Yaripok Bazar da leiba Yaripok thong fire tender season aduna sengdokre. Matam kuina thong asi sitok sendok pidabadagi ising Sumthakhinaba leiriba makhulsing fataba polamsing na phunjinkhibadagi nong chuba matamda ising tungshinduna leibana miyamna sathok sasin tawbada khudong sadaba kya mayoknaba nungsa saragana uful hoba kya asina laina kya pohlakpa yabagi fibam amada lakpadagi committee asina Fire Substation Yaripoka Kusanaduna ngasigi Social Service asi pangthokpani haina committee asigi president Maibam Ibotombi Khuman Chana Phongdorokli Mahana makha taraduna hai thong asi matam kuina chananaba hojik Kaiba horakliba black topping ki saruk khara asi athuba matamda mari lenaba singna semjinbiyo haina lenga ke pungning chingsin ki Thawal Municipal Council ge Ward number 8 gi councillor Ibo Sobana Silangduna Green Mission Manipur gi saruk amoina ngasi Thawal Salam Ikok Pat leiba lambida usara kya thakre thormaduda NYC Nongangkhong Jupiter Club Bamolerak SSDC Mailerak PYDA Pakangkhong Lerak amadi EYSCA Thobal Asaubuga Punna Sinduna Pangthokiba Kemadu Singa Lairembi Thobal gi Mipun Sangda Mapungoiba Thoram Pangtholoba Matungda Lairembi ge Sanathong Manak amadi Akoibada Leiba Mafam Singda Uhai Panbu Usara Kya Amasu Thaki Imphal West District ki Awang Phunau Awang Lekai da leiba Kaithalakpam Piggery Farm asigi Thomi Singh Central Forest Division Mayam Manipur amadi Monsoon Organization ga khusamnaduna Kaithalakpam Piggery Farm da usara kya thakre Malem gi oina inga sagi khal kaitharakliba sida kharadang oirebasu kannabagi pandamda pangthokiba usara thabagi thoramaduda saknaireba myoi kyasu saruk yakhe Thawal exercise na lupa lak mga henbagi mamal oigadaba fagalaba yungaw amasung yungangsing may thaduna manghankre Thawal Police Station ge Sub Inspector A Nokul Chandra amasung Hairok Police Station ge Sub Inspector KH Samananda Thawal exercise ge atai staff sing yauna Thawal District ki Mini Secretariat laiba Deputy Superintendent of Excise Thawal ge office mamangda using adu may thaba aduga mari lenana Thawal exercise ge Inspector L Dinona Hai ngasi mai thariba yungaw amadi yungang sing asi punna lupa lak manga lising tarani thoi sahunga kontranipan ge value oigani masigi manungda yungaw amasung bear sing yauri hariba polam sing asi Thawal Police Station amasung Hairok Police Station ge kangbuna faraga Thawal exercise ta sinerakibani haiki Apokpa mapa amadi mama nauna kaina khibana maram oiraga awaba punsi marel amada hingliba sahi nauriba masin manau ohumgi mafamda lamdamasigi miyamna Sakhangnaraba isagi ben ama oiriba sintha bena chana thanaba polam sing khusinakre lamsang kendrigi manung shanba mayang langjing gram panchayna konba kwaksify da leiba tawnangjam chawba inaw amadi inaw masage imungda ngase sintha ben gi maikaidagi seng hawai alu yerum yauna atai polam sing khusinakhi polam sing adu khusinabada mayang langjing gram panchayat ki member chawbasu sarugya-khi thormadu da sarugya-khiba sintha ben gi member rojitna wafam kaya phongdokhi ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯍꯨꯝꯈꯛ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯆꯍꯤ 3 ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ
ꯑꯗꯣ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛ ꯌꯥꯝ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯁꯤꯟꯊꯥ ꯑꯃꯗꯤ ꯁꯤꯟꯊꯥꯕꯦꯟꯁꯤꯡꯒꯤ ꯔꯤꯂꯤꯐ ꯐꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯕꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯉꯝꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯌꯨꯝ ꯀꯩ ꯁꯥꯕ ꯉꯝꯗꯗꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯒꯤ ꯃꯇꯦꯡ ꯈꯔ ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯥꯝꯅ ꯅꯤꯖꯍꯧꯕꯗꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯅꯁꯨ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯂꯦꯚꯦꯜꯗ ꯆꯤꯡꯈꯠꯄꯤꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯉꯥꯎꯔꯣꯛꯆꯔꯤ ꯁꯤꯟꯊꯥꯕꯦꯟ ꯀꯥꯡꯕꯨꯁꯤꯡꯅ ꯃꯥꯒꯤ ꯆꯦꯡ ꯄꯣꯔꯛꯏꯕ ꯍꯋꯥꯏ ꯅꯨꯡꯉꯥꯏ ꯇꯧꯔꯤꯕ ꯃꯥꯒꯤ ꯑꯋꯥꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯋꯥꯕ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯅꯕꯅꯦꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯁꯨ ꯑꯩꯈꯣꯏ ꯐꯦꯟ ꯑꯃ ꯑꯣꯏꯅ ꯁꯤꯟꯊꯥꯕꯦꯟꯒꯤ ꯁꯔꯀꯥꯔ ꯄꯥꯡꯕ ꯌꯥꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯤꯃꯥꯟꯅꯅꯕ ꯑꯃ ꯁꯦꯝꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯅꯣꯡꯂꯨꯛꯆꯔꯤ ꯖꯤꯔꯤꯕꯥꯝꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯣꯏꯕꯁꯤꯡ ꯖꯤꯔꯤꯕꯥꯝꯗ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯃꯤꯇꯩ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯥꯃꯣꯝ ꯗꯥꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯀꯥꯂꯤꯅꯒꯔꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤ ꯐꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯤꯔꯤꯕꯥꯝꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯖꯤꯔꯤꯕꯥꯝꯗ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯑꯗꯨꯝ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯑꯣꯏ 40 ꯔꯣꯝ ꯄꯨꯂꯤꯁ ꯑꯣꯏꯕꯁꯤꯡ ꯖꯤꯔꯤꯕꯥꯝꯗ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯈꯤ ꯖꯤꯔꯤꯕꯥꯝ ꯑꯁꯤ ꯅꯧꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯛꯄꯅꯤ ꯃꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯁꯤꯡ ꯁꯨꯗ꯭ꯔꯤꯕ ꯃꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯖꯤꯔꯤꯗ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯖꯤꯔꯤꯕꯥꯝ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯟꯁꯤꯡ ꯈꯔ ꯂꯩ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯁꯤ ꯀꯅꯥꯒꯤꯅꯣ ꯇꯣꯝꯕꯒꯤꯅꯤ ꯆꯥꯎꯕꯒꯤꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯖꯤꯔꯤꯗ ꯂꯩꯕꯤꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯑꯐꯕ ꯊꯕꯛꯁꯤꯃ ꯇꯧꯁꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯂꯩꯇꯦ ꯌꯥꯔꯒꯁꯨ ꯂꯥꯛꯈꯤꯕꯅꯤ ꯇꯨꯡꯗꯁꯨ ꯌꯥꯔꯒ ꯑꯗꯨꯝ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯐꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯖꯤꯔꯤꯒꯤ ꯂꯨꯆꯤꯡꯕ ꯖꯤꯔꯤꯒꯤ ꯍꯩꯁꯤꯡꯂꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯦꯗꯚꯥꯏꯁ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯟꯒꯅꯤ ꯗꯤꯚꯥꯏꯟ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯌꯨꯠ ꯀ꯭ꯂꯕ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯈꯨꯅꯧ ꯗꯦꯕꯤ ꯃꯥꯅꯣꯞ ꯂꯩꯀꯥꯏꯒꯤ 39 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀ꯭ꯂꯕ ꯑꯁꯤꯅ ꯀꯣꯟꯕꯗ ꯂꯩꯕ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜ 35ꯗ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯈꯨꯠꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯡꯗꯣꯡꯄꯣꯛ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯥꯟꯅꯒꯤ ꯍꯦꯗꯃꯥꯁꯇꯔ ꯊꯣꯛꯆꯣꯝ ꯁꯔꯖꯤꯠꯅ ꯂꯩꯀꯥꯏꯗ ꯑꯐꯕ ꯅꯍꯥꯁꯤꯡ ꯊꯣꯔꯛꯂꯕ ꯃꯇꯝꯗꯇ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯍꯧꯈꯤꯕ ꯑꯒꯁꯠ 12ꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯦꯗ ꯀꯣꯂꯦꯖ 3 ꯃꯄꯨꯡ ꯐꯥꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯣꯂꯦꯖ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯕꯗ ꯇꯤꯆꯤꯡ ꯑꯦꯟड ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯎꯅ ꯃꯣꯔꯦ ꯀꯣꯂꯦꯖꯄꯨꯁꯨ ꯂꯧꯁꯤꯟꯈꯤꯕꯗ ꯑꯣꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯣꯔꯦꯅ ꯂꯩꯉꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ Friendly Environmental Warriors Few Jiribamna Sinduna Jiribamgi Manung Chana Lairiba Boro Bekramadi Jakuradhorge Mafam Singda Jiribamgi DC Yauna Usara Kaya Thakre Amadi Few Gi Masalo Sheng Ani Hangdokre Thoram Hongdringai Mangwena Bharati Finance Minister Oiramba Arun Jetlina Laikidabada Jiribamgi DC Yauna Few Gi Members Singna Minute Amatumina Leptuna Awaba Fongdoke Thoram Gi Makasa Tharakpa Oina Jakuradhorda Few Gi Branch Ama Hangdokipakolena Paritos Daspu President Oina Few Gi Advisor M Romeo Singna Hapke Matungda DC Jiribam Phewgi members sing yauna miyamna usara kaya thaki thoram asiga mari lenana DC Jiribam Mayang Lambam Rajkumar hai Phewna paikaliba mission asida miyamna su mateng pangbiu Jiribambo asangba district ama oine ba honabada administrative ki maike dagisu pangba yaba mateng pangani nakalamromda Borobekra Bazarda asamba thoram ama pangthoktuna Phewgi working president L Fantomas Singna Borobekra da Phewgi branch ama hangdoki bagaloinena PG10 Singbu branch asigi president oina hapki Vice Chairman Manipur Food Industries Corporation Limited की कोई Vice Chairman सु योगजरी मैम पुल्ले हरगा कोई environment से कंसी है बगी वकलोन ता कोई ngasi उठाव की सथजरी plantation drive सी one of the most successful मसीदे यावरे जो सात्र नारोल से क्लब यावरे हरगा मफम से की ग्राम पंचायत की members सिंग सु क्लब ना participate तो बिरे हरगा ngasi कोई plantation drive से सथरी पाउगी मरकथन अतिन बब्रे मतंगलों मिनसे
Kangla food product ti iram dong dia seng ma mahong. Yeng dio garlic mixer khatana tana Kangla gi no food item singi mahok khangla bada ngauroi do kana bu leibagi. Kangla Break matungda makata pa pau pijeri. Library and Information Center Kaksing na sinduna pikliba angang singbu manglom da sangsinba mahimasing ama pina pagi pandamda lisang sina nomaijing kuding ge satharakpa special Sunday gi sahumga 35 suba numit ka mari lenana Dr. Nomaithem Pramodini na iba linnamasung laichon ngase Kaksing district ke Kaksing Phoksupat lekai da laiba Library and Information Center Kaksing ge mipun sangda phongkhre linnamasung laichon hariba wari lairik asida wari mapan maitai mek amasung banglalon animakta yauri apun balaimai chamaga humputaruk pali IB asige mamangda lairik 35 phongkhre lairik asige matangda IB Dr. Nomaithem Pramodini hai ngasigi malem asida honglakliba engasagi khalasina piriba chaitheng haurakliba mahiroi singda matamgi yaulna piriba chaitheng amade bangla mayekke mahutta mitai mayekna sinbana ipa ipu akhang ahi kyana bangla mayekta iramba lairik sing paba ngamdabadagi kudong sadaba kya adu ururga haurakliba angang singbu asumba amasung afaba maikairomda purakpada mateng khajitang oigadra khanna lairik asi puthokpani haike ngasi jiribam ki dibong da laiba BJP mandal jiribam office da BJP mandal jiribam na sinduna India gi hanagi finance minister Arun Jaitley na laikhidabada nungaitaba phongdokpagi thorma ma pangthokre laikhidraba thawaina mapugi manakta ingna chikna leirunaba minute ani tumina leiduna ikai khumnaba utke tharomadu da sarugya kiba Food and Industries Corporation Limited ki vice chairman K Sarat Kumarna Arun Jaitley na laikhidaba asida miyam gi oina mengkhatpa ngamlaroidaba mafam ama hangduna lehuragani haina phongdokhe amadi BJP Jiribam Mandal gi President I Samor Singna phongdokibada Arun Jaitley gi punsi khongset asi fidamningai oiba amani aduna laibak asida leiriba miyamna magumna mathongna leiba amadi matik meyai leiba ngamna bohon asi haiki Assam Police na nupi ama yamnaba heroin amadi selga konana Dibrugarh gi Kalibari area dagi fare pawsina hai akang naba pawma phangwadagi Dibrugarh Police ki kangbu amana ngasi Dibrugarh gi Kalibari area da laiba yum amada thiba hombagi thabak chathabada Hasina Begum kauba nupi amadagi yamlava senpham amade heroin number 4 asi phagatpangam khibani adumainamak nupi aduga lakminaba Raju Ali mafam adudagi nanthokuna senki miyoi sidagi heroin number 4 kg amaga gram chamaga nifu aduga seloina lupa lakh kunlom phagatpangam khi makatana ain goiba thabak sing lokhanaba case ama lokhatbaga loinana nanthokuna senkraba Raju Ali fanaba thabak lokhatpa hore hairi Nakalamoromda Assam ge Nagaon ge lupa lakh 12 ge sasinava sel phagat khre hairi Nagaon Police ke Additional Superintendent of Police Rosi Kalitana Lucingba kangbu amana thodok asida miyai taruk amasu phagat pangam khre sel sabada sijanava fake note printing machine ama motorcycle ama amadi mobile phone kharasu police na lokhatkhe fataba thabak hena chawna amadi lona toromba yabagi oithokpa leibana police na makhatana chingna bampham singda thiba homba ki thabak chathaki gani hairi Mamang sahi lising ani tara nipanda Kerala da thokiba ising isawda hero amani haina singthana kiba sahi 13 suraba IAS officer Kanan Gopinathan thabakta gi resign tokre resign tobagi officer loiba maram khangba ngamdrabasu mahangna resign tokiba si Kashmir da freedom of expression bu namthaduna thambana wangangba yadabagi fibam ama leiriba sida oiramba yai haina pawgili khuna mana hairi Malayalam news channel amada mahangna Kashmir da hojik fundamental rights khonggauna ba fibam asina thabakta gi tokpagi firep asi lorpani haina haiki Ministry of Railways na leibak asida leiba railway station lising mariga chatret manpudra mathoida wifi service hogdonaba lokalakiba thorang amagi manung chana Northeast Frontier Railway gi manung da leiba railway station chahumga humphumdo yawgani NF Railway na hojik railway station chamaga humfunipanda wifi gi khudong chaba piri amadi atopa station chamaga manipudra manga dana semga chagatpagi thabak kana paikhali haina NF Railway gi Chief Public Relations Officer PJ Sharma na phongdokre NF Railway na awangpok state taret amadi atopa eastern state aniga puna state mapanda railway gi thabak thoram yengsilibani hojik muk sanapigi pau phangbigani Indonesia da pangthokiba Asian Ironman 70.3 mile championship desani taramapanda Bharat ki mhut chinduna sarugya kiba lamdamasige athlete Biten na sahi kun manga dage kumapun phawgi kanglupta ahanba mana lorakre athlete Chanipan gamari gi manungda mahangna Asia gi oina Nipan suba rankta mapong kan mangamkre loinana
New Zealand da pangthokadaba World Ironman Championship kidamakta Britain qualified oikre panba yabadi andak Indonesia da pangthokiba championship asida Britain kilometer 19.8 asi punna minute mariga second kuntranipan da lamthungpham yauduna ahanba mana asi laurakibani loinana mahak championship asida saruk yanab gidamak hokiba chahi 2019 da Balewadi da pangthokiba 70.3 iron distance triathlon trial dagi Elation Triathlon Foundation akhalakibani Lamdam asigi matik saba sanaroi kya puthokliba Wusu Association asi hokiba sahi kya asida khaibung taduna association ani thongna khaidoklaga leirakpa du ngarang association ani amadi International Peace and Social Advancement IPSA Lusingba singa puna famineduna wari sanarba matung yanaba ama purakre loinana masana sige kosingna angang singbu amatu oiba mijengda takwi tambiu haina IPSA ge president Joychandra Konthokjamna phongdokrai ngasi Kaisampata leiba IPSA ge office ta pangthokiba paugi mifam amada Joychandra na makha taraduna Masa singbo afava sanaroi ama oheningduna lakliba mama mapa oibasingda Wusu Association asina khaibung taduna leibana aduki matik chamanaba pokalle Wusu masana ase kaktanatana lamdam asida leiriba atopa masana singe association singsu khaibung tahanbiganu amadi ngasi ge lengangna sanaroi singda piba phangpham thokpasing matam sana pibiu haike nakalamromda sahi asigi state Wusu junior championship ta medal lawrakraba sanaroi singna Punjab University amadi Chandigarh da pangthokadoriba 19 suba Junior National Wusu Championship ta saruk yagadaba sanaroi singna September 19 ge ayuk pung 8 taba matamda Kumalapakta leiba Sai RCC da mari lenaba se sangsing pisinbiyo haike Sanaroi singi power house ni hariba Manipur se Wusu hariba sina khwaidagi Manipur da gold phangba national amadi international amadi Arjun award marang kaina puthoiba se hena marang kaina puthokpa ngachi kauba numit asidagi oirasi haina aikoi miyamda thamjari Housing ngasin nungtil da phongkiba Manipuri pause singsige marobe paupune yangminase Kanglaipak ki maira consumer singi phangpham tokpa hak phangna bohodaragani private hospital sing amadi fair price shop sing da midyang changlagani full chan low panba yadaduna leiriba lawfam singda atopa mahi marong sing thaba yanaba sarkar thok paikhat piu lawmi sing fire tender season aduna yaripok thong sengdokre Jenims complex ta uchara thakre hayengdagi assembly mifam hauragani fagalaba yu sing thugaiduna manghankre nupi ma number 4 kg amaga lupa lakh kunga konana fare naga singi tonganba firal amadi constitution laigadabni haiba firep hongdri Aroibada moroiba paumukana phangbigani State asida paliba BJP ki sarkar ase manung horaba sarkar amani hayengdagi chathagadaba session matungda kari oirakadagi haiba khangde haina CLP ki leader Okram Ibobina phongdokre Bharat Sarkar na lamdam asigi miyamda ataba mamalda phangaliba polam kaya lengang asina mapung phana lauramdre haina MP RK Ranjana haikrai Numit nini chathagadaba 13 suba Manipur Legislative Assembly ge 9 suba session ayang ayuk pung 13 dagi phamba huragani Bharat Sarkar amadi NSN IM anigi marakta sathariba santigi wari asigi warishin purakpada Manipur gi apungi sakamda akaiba piraklabadi yaba ngamloi haina amani dinna phongdokre amadi numinini chumna sathagadaba assembly mifam asida framework agreement ki matangda lengangna asetpa warip ama lawgadabani haina Sunil Karamna lengaki puning chingsilakli Ngasi goina di matang sida Manipuri Pau lojare Times of Manipur gi Manipuri Pau yang berbising bawa mukana kurum jari.